Guys, ngasi aina wari fajaba ama puduna lakleba ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯜꯂꯝꯒꯅꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯍꯥꯏꯕꯒ ꯆꯦꯟꯕ ꯌꯥꯕꯒꯤ ꯃꯟꯇ꯭ꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯒ ꯌꯥꯕꯒꯤ ꯃꯟꯇ꯭ꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯃꯟꯇ꯭ꯔ ꯇꯥꯛꯄꯤꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯒꯨꯝ ꯈꯜꯂꯦꯕ ꯁꯦꯡꯅ ꯍꯥꯏꯒꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯑꯗꯨꯃꯛꯄꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯂꯨꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯑꯗꯨꯝ ꯄꯥꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯏꯕ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯟꯇ꯭ꯔꯗꯣ ꯃꯌꯥꯝ ꯄꯥꯔꯛꯀꯦ ꯇꯥꯎꯀꯣ ꯅꯪ ꯀꯂꯀꯥꯇꯤꯡ ꯒꯤtung tukwa ba chitlinge hana ba chi ititente ya han ko thwa ma dikiten tenthalai to usuha ya mantra sin changu ko hanjin hanjin taw masigi mantra se solba nangi apamba nupi aduda masi mantra se sonbaga nang dum chela si hasu yarakani nusi harasu yathrakani ba ai wari macam ni re ba ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯈꯤ ꯊꯥꯗꯣꯛꯄꯤꯔꯝꯂꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯑꯍꯦꯟꯕ ꯎꯔꯒ ꯍꯦꯛꯇ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯀꯣ ꯑꯩꯁꯦ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯆꯧꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯈꯟꯗ꯭ꯔꯅꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯥꯔꯃꯤ ꯆꯪꯉꯒꯗꯤ ꯑꯩ ꯄꯨꯂꯤꯁ ꯆꯪꯉꯒꯗꯤ ꯈꯟꯗ꯭ꯔꯅꯦ ꯃꯁꯤꯁꯨ ꯑꯄꯥꯝꯕ ꯑꯃꯅꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯤꯁꯨ ꯑꯂꯥꯟꯕ ꯅꯠꯇꯦꯕ ꯆꯥꯝꯃꯗ ꯑꯃ ꯑꯅꯤꯈꯛꯀ ꯐꯪꯒꯅꯤ ꯅꯪ ꯐꯅ ꯂꯥꯏꯔꯔꯕꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯥꯝꯃꯗ 99%ꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯒꯅꯤꯕ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯈꯟꯒꯅꯤꯕ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕꯗ ꯀꯔꯤ ꯆꯪꯏ ꯄꯩꯁꯥ ꯆꯪꯏꯕ ꯅꯪꯅ ꯃꯥꯕు ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯒ ꯑꯁꯨꯝ ꯃꯇꯝ ꯂꯦꯜꯂꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯅꯤꯡꯗ꯭ꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯅꯨꯡꯁꯤꯅꯔꯤ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯋꯥꯈꯜꯒꯁꯦ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯒꯅꯤ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯅꯪ ꯇꯨꯝꯗꯕꯤꯗꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯄ ꯉꯝꯒꯅꯤꯕ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯕ ꯀꯥꯟꯗ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯅꯪ ꯄꯨꯛ ꯊꯟꯕ ꯉꯝꯒꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤꯁꯨ ꯑꯂꯥꯟꯕ ꯅꯠꯇꯦꯕ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤꯕ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯕ ꯅꯪꯅ ꯄꯔꯐꯦꯛ ꯑꯣꯏꯔꯕ ꯅꯪꯁꯦ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯈꯜꯂꯁꯤꯕ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗ꯭ꯔꯅꯦ ꯈꯟꯗꯨꯅ ꯌꯦꯡꯉꯨꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯒꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯇꯧꯗꯨꯅ ꯎꯠꯂꯨꯕ ꯑꯩ ꯄꯩꯁా ꯊꯣꯛꯏ ꯑꯩ ꯄꯩꯁా ꯇꯥꯜꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯎꯠꯂꯨꯕ ꯅꯨꯄꯤꯁꯤꯡꯁꯦ ꯄꯩꯁꯥ ꯌꯥꯝ ꯊꯤꯅ ꯄꯥꯏꯕ ꯃꯗꯨꯃꯛꯁꯨ ꯄꯥꯝꯕ ꯅꯠꯇꯦꯕ ꯅꯪꯅ ꯈꯨꯠꯇ ꯄꯩꯁా ꯊꯣꯛꯄꯒꯤ ꯂꯝꯕꯤ ꯂꯩꯕꯗꯣ ꯃꯗꯨꯅꯤꯕ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯂꯝꯕꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯏ ꯅꯨꯄꯤꯗ ꯑꯃ ꯑꯅꯤꯈꯛ ꯂꯩ ꯈꯖꯤꯛ ꯈꯛꯇꯅ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯊꯕꯛ ꯇꯧꯔꯒꯁꯨ ꯃꯗꯨꯗꯩꯃꯨꯛ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯑꯃ ꯑꯅꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯤꯡꯃꯛ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯈꯛꯇ ꯊꯤ ꯍꯥꯏꯗꯨꯅ ꯂꯧꯕꯗꯤ ꯌꯥꯗꯦꯗꯅ ꯅꯨꯄꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯨꯄꯤ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯅꯨꯄꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯁꯛ ꯐꯖꯕ ꯄꯥꯝꯕ ꯑꯃ ꯀꯣꯏꯔꯒ ꯄꯦꯟꯗꯕ ꯃꯥꯒꯤ ꯑꯅꯤꯃꯛꯇꯒꯤ ꯌꯦꯡꯅꯔꯨꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯕ꯭ꯂꯦꯝ ꯇꯧꯏ ꯅꯨꯄꯤꯅ ꯅꯨꯄꯥꯕꯨ ꯕ꯭ꯂꯦꯝ ꯇꯧꯔꯤꯕ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯩꯕꯅꯦꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯅꯨꯄꯤ ꯑꯗꯨꯗ ꯆꯦꯟꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯕ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯕ ꯃꯁꯤꯒꯤ ꯃꯟꯇ꯭ꯔꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯁꯣꯟꯈꯤꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯃꯟꯇ꯭ꯔꯗꯤ ꯄꯩꯁꯥꯅꯤꯕ ꯅꯪ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯂꯝꯕꯤ ꯑꯃꯇꯪ ꯁꯦꯝꯂꯨꯕ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯂꯝꯕꯤ ꯑꯃꯇꯪ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯄꯩꯁా ꯊꯣꯛꯄ ꯊꯕꯛ ꯑꯃꯇꯪ ꯇꯧꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯅꯪꯅ ꯆꯦꯟꯁꯤ ꯆꯣꯡꯁꯤ ꯍꯥꯏꯔꯕꯗ ꯃꯇꯝ ꯈꯔ ꯑꯩ ꯑꯉꯥꯡ ꯑꯣꯏ ꯈꯣꯠꯂꯦ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯅꯪ ꯃꯗꯨꯗꯩꯗꯨꯗ ꯅꯪ ꯅꯝꯊꯨꯗꯨꯅ ꯆꯦꯜꯂꯕꯁꯨ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯜꯂꯣꯏꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯩꯁꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯏꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯤꯅꯦꯖꯔꯁ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯅꯨꯡꯁꯤꯌꯦ ꯅꯨꯡꯉꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯩꯕ ꯑꯋꯥꯕꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯀꯥꯟꯗ ꯅꯨꯄꯤꯅ ꯂꯥꯛꯂꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯀꯌꯥ ꯑꯃ ꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯉꯥꯎꯁꯟꯅꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯌꯨꯝ ꯄꯥꯜꯂꯕ ꯀꯥꯟꯗ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯄꯩꯁꯥꯗ ꯉꯥꯎꯏ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯥꯁꯨ ꯑꯍꯦꯟꯕ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯨ ꯑꯍꯦꯟꯕ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯁꯦ ꯑꯇꯣꯞꯄ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯕ ꯃꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯉꯥꯎꯁꯟꯅꯗꯨꯅ ꯊꯕꯛ ꯇꯧꯗꯕꯤꯗ ꯅꯣꯡꯃꯒꯤ ꯀꯣꯏꯔ ꯂꯪꯉꯒꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦꯕ ꯃꯃꯥ ꯃꯄꯥꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯄꯦꯟꯁꯟ ꯑꯗꯨꯅ ꯆꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯕ ꯅꯨꯄꯤ ꯊꯤꯔꯒ ꯊꯕꯛ ꯇꯧꯒꯅꯤ ꯈꯪꯗꯕ
ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯦꯟꯁꯟ ꯑꯗꯨꯅ ꯆꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯅꯈꯣꯏꯒꯤꯗꯤ ꯑꯦꯗꯚꯥꯟꯇꯦꯖꯅꯤꯕ, ꯅꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯄꯦꯟꯁꯟꯗ ꯆꯥꯔꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯦꯟ ꯊꯣꯛꯂꯤꯕ ꯌꯨꯝ ꯀꯩ ꯅꯪ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯌꯨꯝ ꯀꯩꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯤꯕꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯨꯅꯅꯦꯕ, ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯍꯧꯕ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥ ꯏꯄꯥꯒꯤ ꯄꯦꯟꯁꯟꯗ ꯍꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯅꯍꯥ ꯊꯤꯔꯒ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ, ꯅꯪꯅ ꯊꯕꯛ ꯇꯧꯔꯕ, ꯅꯪꯅ ꯃꯤ ꯐꯔꯕ, ꯅꯪꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯕ, ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯕ, ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯕꯤꯔꯣꯏꯗꯕꯒꯦꯕ? ꯅꯪꯅ ꯍꯥꯏꯔꯨꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨꯅ ꯐꯅ ꯌꯥꯅꯤꯡꯗꯕ ꯊꯣꯛꯂꯒꯁꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯂꯩꯅ ꯅꯪꯕꯨ ꯑꯩ ꯌꯥꯅꯤꯡꯗꯦ, ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯀꯣ, ꯅꯁꯛ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯅꯤ ꯈꯪꯗꯕ, ꯂꯩꯀꯥꯏ ꯁꯔꯥꯗ ꯂꯩꯀꯥꯏ ꯀꯣꯏꯔꯗꯨꯅ ꯂꯩꯔꯒ ꯅꯨꯄꯤꯒꯁꯨ ꯍꯧꯕ ꯁꯥꯔꯤꯅꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ, ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯂꯒꯅꯤꯕ꯫ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯍꯥꯟꯅ ꯇꯧ, ꯊꯕꯛꯄꯨ ꯇꯧꯔꯕ ꯄꯩꯁꯥꯕꯨ ꯊꯣꯛꯂꯕ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯣ, ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯉꯁꯤꯁꯨ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯌꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯣ, ꯊꯕꯛ ꯇꯧꯔꯒ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯌꯦꯡꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯕ꯫ ꯃꯁꯤꯅꯤꯕ ꯅꯨꯄꯤꯗ ꯆꯦꯟꯁꯤ ꯍꯥꯏꯕꯒ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ, ꯅꯨꯡꯁꯤ ꯍꯥꯏꯕꯒ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯟꯇ꯭ꯔꯁꯦ ꯅꯨꯄꯥꯅ ꯊꯕꯛ ꯇꯧꯕ, ꯅꯨꯄꯥꯅ ꯄꯩꯁా ꯊꯣꯛꯄ, ꯕꯤꯖꯤꯅꯦꯁ ꯇꯧꯕ, ꯃꯁꯤꯕꯨ ꯇꯧꯔꯕ, ꯃꯁꯤꯕꯨ ꯇꯧꯕ ꯉꯝꯂꯕ, ꯃꯁꯤꯕꯨ ꯈꯨꯠꯇ ꯂꯩꯔꯕ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯕ꯫ ꯁꯣ ꯒꯥꯏꯁ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯕꯒꯤꯗꯃꯛꯇ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯨ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ꯫ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫